Security force na miyoi ahum opium kg taramathoy ka konana fagatpa ngamkhre farba miyoi sing adudi thasi ki kunipan da Churachandpur district ki manung chanba Vihiyang police station na konba Vihiyang da tarit suba Assam rifle ke check post da chingnaba miyoi sing check tabuki thabak chathabada fagatpa ngamkibani hari makhoi sing adudi Churachandpur district ki kanan veng ta ke Thankhan Thawang Masagi Chahi Kuntra Homdoi Lona Tuibongdagi Limintang Elias L Kongsai Masagi Chahi Kuntra Mari Amadi District Asimaki K Nivang Faidagi Thangzalet Elias Let New Masagi Chahi Kuntra Mathoini Haina Manipur Police na Fongdorakle Security force na ching amadi tamda sathaba operation da khutsukulai kaya fagatpa leptri Manipur police na fongdokpagi matung ina thasi kunmapan da su Imphal West district ki Patsoi police station na konba ngairangba maning local dagi su masing yamlaba khutsukulai kaya fagatpa ngamle hari fagat kiba khulai sing adude magazine ga konana 303 rifle ama single barrel nomai ani magazine ga konana piston ani number 36 high explosive hand grenade ani 303 ki black cartridge 97 Baofeng handset ahum VP vest ahum bulletproof da sizinaba plat taru camouflage helmet ama 16mm cartridge 17 ga loinana bag ahum ni hairi Security force na tongan ba lalulup anigi active cadre ani fagat pangam khrei tha asigi kunmapanda security force na RPF PLA gi active Kadar Nupi Ama Fagat Pangam Kibani Fagalaba Miyoi Adu Imphal West District ki Sarim Kul Maring Lekai Dagi Hozikna Langon Gam Village John Wanda Laibi Ningthozam Anita Debbie Elias Rasita Masagi Chahi Nifu Marini Hairi Mahak Hozik Ladiba Langon Gam Village John Wan Masagi Mayum Dagi Fagat Pangam Kibani Hairi Nakal Amarom da KCP City Maitei gi active Kadarama Fagat Pangam ki Fagalaba Miyoi Adudi Kaksing District ki Hianglam Awang Lekai Dagi Wahingbam Kiran Singh Elias Brandy Masagi Chahi Nifu Mangani Mahak Imphal East District ki Porompat Police Station na konba Wangkai Andro parking dagi fagat pangam kibani hairi